Naga area da Kuki Sangba Tingbi Kongjang Hena Kanchin Nanaba Naga Loops in the Pirip Lokre. Foothill Naga Coordination Committee FNCC na Kuki Sangbu Naga area da Sangba Tingbi Matam Kaktaba Kongjang Sangshiliba Shibu Naga Lukya left na Sagunarakpagaloina Kongjang Hena Kanchin Nanaba Pirip Lokre. Ngasi Duilalenda Leba Core Committee on Relief and Rehabilitation CCRR office ta Nagalup Singweba Aponomi Pangtok Tunam Foothill Naga Coordination Committee MNCC gi Kongjang Sibu Mapung Pana Sagonaba Web Lokivani Foothill Naga Coordination Committee gi convener Karalung James Manipur Naga Youth Organization MNYO gi President Athoi Kaitang Zeme Naga Council Manipur gi President Ningdong Inpui Naga Union INU gi President Mera Sau Inka Core Committee on Relief and Rehabilitation gi Secretary Haisbi Kawarhing Rongmai Naga Council Manipur gi President Saibio Kaishi Liangmai Naga Council Eastern Zone gi Chairman Lapsan Chawang amasum Nongmaizing Range Manipur gi President Titus Kaishing Napuna Kuyekpi Thadorak Pachiro Lamana Naga area da Kuki Sangma Thingbi Kongjang Hena Kanchinana ba warep laure hari Ngasigi mipam aduna German amasum Tiger Road sembagi thabak khudakta lepadabani Naga community gi safety amasum security gi dama unauthorized oiba su camp sing lautokadabani Poppy Thabaki Tabuk Motekadabanemasum, Koki gi separate administration demand Nagagi Lam Insiema Sopi Yaroheba, Akan Bapirips Loredi. Ningsing Bay Nagagi Ipai Puna Tambiramba, Lamda German Tiger Road Yaro. Naga area suspension of operations Su Group ki Camp Tambayaro. Naga area Kukilen get Sabi Yaro Naga area Kuki na Poppy Pambi Thaba, Ruinana, Drag Lorunbiki Tabuk Satabi Yaro Haina protest Tauduna. FNCC na Kuki Sing Naga area da Sangmating Migi Matam Kaktaba Kongjang July Taragani Pan Nungyadi ki sanction Bokibane. Panbaya Abdi Wall Kuki Zau Intellectual Council Kuki Zau Council Amasum Kuki Women's Right Council ki Megedigi Foothill Naga Coordination Committee FNCC na Kuki Singi Lifeline Tingbigi Tabak Sathariba si Lepananava Civil Society Organizations Ngamadi NSN IM na Kiara Kana Takshan Balekravani Mara Asida Kuki Dominated area da riba liang mai rong me musum zaime tribes singi mathata counter blockage tharakpada Kuki da taina bi yaro hena phungdorakli sugi ground rule thugaiduna thabak tawba leite KNF Asian Highway 2 AH2 gi Imphal Kangpokpi paring da lambi pakthokpada soklaba lamgi campaign gi yamlaba senpam lokthoknaba Kuki National Front KNF na blank document khunja singi sign khongkale haina handak media da phongdo ki buwapum aranba yumpham yaudaba ma dilup asi bulan uhana bohona bani KNF na sugi ground rule thugaiduna thabak tawba leiti haina KNF na singdurakli KNF ke publicity secretary L Hayes Stephen na thadorakpa singdok serolamada media ki report adubu kana yaning daba phongdok pagaloina lup asina India government na pekhalakpa sakot thorangi project sing da sagoladuna lakli amadi ngasi phawbada lup asina suspension of operations sugi ground rule ngaktuna thabak tawri hairi lambi CMB gi thabak India government na paikhalakli basida KNF na matam pumda sagat pagaloina matam sana lushina na bohona bana khotnabada PB yaba mateng slup asigi makedi gi piri amaromda Kuki miyam gi matam kya gi mamang gi tanduna lakpa demand sing phangna ba hauji sathariba political dialogue asi KNF su mari leinaba stakeholder ama sauna thaudang lori Maraksida asigumba tonga ama thulakpa lanai oina political amadi social interest ta taurakpa galoina sathariba dialogue ki process asi mahi yandana basin ma thorang nahri media na hana verify tawduna asigumba wafam sing reporting torakpa sina miyam gi thajaba manganana ba maram oirakpada natana masina shanti ki process amadi community harmony ta sauna akaiba pirakani maram asina media na ethical amadi integrity de yumpham oiraga thabak tawbiyu hainasu sirol asina makha tarakli Kuki gi territory da Naga gi mapa mapuna thamlambani haiba Naga gi ancestral land amata leite yang Kuki Kuki haiba kangbu asi khuwaidagi liraba Isreal da gi mangkhraba manase ziu gi kanglupne Manipur da lariba Kuki Zaumi amasum Naga community singi marakta lariba mari asi historical cultural amasum territorial gi matang yamna complex oi adubu Kuki community gi di masagi akakna balamjing leise Naga gi oina di ancestral lam ama leiti haina yang Kuki na phongdorakli yang Kuki na thadorak pachirol mada mataki wapam se phongdoladuna sirul sin hai Kuki community specific areas singi manungda Chuchampur Sandel Tengnopal Kangpokpi Sanapati Tamenglong
Sasat Urkulamadi, Atemapam Kaya Yauri Habisi British Colonial Gi Ricota Mayexing Palihari. Kuki National Organization Kien O Amasum Atai Kuki groups in the Kuki Gi Tokai State Am Hivedi Kuki Lenatragana Zalengam Asi Masagi Lamsing Punduna Siam the Bohonadun Lakibani. Kumzaing listening among some Maudraga whom the Naga Kuki conflict Kuki Paiti Amasum House Manipura took the Irans in a community of Hungi Maria Si Makatana Sokali. Kuki have a Kambu was a khuwaidagi liraba Isreal dagi mangkhraba Manashu Zeus Kanglupni Hari. Mataki Wapam Singasi and Kuki Territorial Naga Ipaipuna Tamlambani have Naga Kildam Amata Lati Duga Kuki Tabam Pumsing the Zomi community Gisu Zolan Hivalati. Amasum Southern Nagalingi Kasanaga gi Apex Budi Ama Oriba UNC na Kuki community gi right amadi identity bu ikai khumnaduna Kuki community ga puna thabak tawmina bi apambale hainasu Isreal sina makata na Hourakle postmortem gi report ki matung na lokatpam tokpa action lokot kadabani lainga Ngarang lamjing maira high school gi campus ta laikhidraba anga andu gi postmortem report ngasi laklagani report ki matung ina district administration lokatpam tokpa action lokolagani haina loinana angang tare laikidaba ka amad angang taragani ki tumhan basi yamna asoiba mani haina Bisnupur gi ADM tourism open dren phong tokri Haribu Wapamasi Narang Kumbi Kendrigi Saitona Liba Lamzing Mara Maira Mahikol School Saitona Class 6 Tamliba Mahiru Ama School Campus the Lake Hidrabamatung ADM losing but Timamana School Ama the boarding kings in Balakwa the Fungo Kibane ADM losing but district administration ki staff sing school adugi lyric tampam ka singamadi boarding ki tumpam ka yingsin ki boarding the Leram Angang sing waris Hanaduna boarding the Lebiki Matana Wahanki Masigi Matata, ADM machine school Sigi, founder school building ki capacity Yanga Angang Lauxana Bigatang Piki. Tungda Lakidraba Mairu Esigi Pogok so Ikai Awang the Kai the Levium the Sangduna, district administration ki Maketi Kudaki Oina, Shelgi Matin Piki, Loinana, Mishi Shigi Matana CM ki Zigi Muation Gasunaki. Panbayavadi, Narang Ayongan Bapung Marirum Tarakpada, Saiton Ward number 2 the Leba, Lamzing Maira, Mahikol School campus campus Tahova. Gulmohor Pambia Madamasagi say Tararum the Nairi Angama, Taurian Bani Haiduna, Ledamani, Maku Tiang Navamiration, Quaktagi, PAC da Pukaki, Adob Ayupung Nipang minute Yankai Tarakol Doctor Sina Kanana Bohonavada, Namhoda Vadagilakitabani. Rangpang Power Substation Things Lagani ZAC. Kumza English Tara dagi MSPCL na Rangpang Amadi Mongong Kulen Anigi Marakta Tower Taraga mga sakibagi campaign pida na ngasi phawba lairiba laingaki makedi lakliba July kungani pan phawgi manungda thabak paikhalaktrabadi Rangpang da lairiba chamaga kunthra gani thoi by 33 kV substation asi lamgi mapu amadi kunjasing na thingzilagani haina ZAC against non payments of 15 number of post at Rangpang and M Khunau village ki under 132 by 33 kV station by MSPCL gi wangang loi asin pau gangmain phong dokri Manipur Press Cup the Pawishing Unaba amada asin pau gangmain hai kumza English ani ka tarada none district ki manung sana leiba Rangpang amadi Mongong Kulen ani ki marakta tower taraga mga yungki Maduda MSPCL amadi matamadugi nungba kendragi MLA su oiba ex deputy CM gaikhanga masana kunjasing de lamgi campaign si tower saba loiraba matung commission tawbuga pigani haina thajaba bikhi adobe English ngani ga tara tower taraga mga sadun MSPCL na English ngani ga taraga matoida commission tawkhre adobo lamgi mapu singdanga si phawba campaign pithokna lairi tower taraga mga sakhiba 132 by 33 ke substation gi line asina low uba mapum kaya low ubi handri pham tawramba sing pham tawbi yadri yum su sabe yakhidri matam aduda pikhi ba thajaba sing adugi matungina competition adu pirakani haina kunjasna ngaiduna lakhibani nakala maromda power grid na English ngani ga kungom do Rangpang Mongong Khunau gi lamda Tamenglong da puna bahaiduna 132 by 33 kV gi tower taruk sakhi madugi di kumja English ngani ka kunga mari gi February thada lupa crore anirong gi competition pitokre MSPCL amadi ex MLA Z gaikhangam yawno kunja sing thajaba piraga kumja English ngani ka tarada saduna English ngani ka taramathu da commission tawkhraba ngasi competition ngasi phawa pidna leri masigi matangda ZAC na sayisigi June taraga tereta Chief Secretary the address toraga Power Commissioner amadi mari lenaba DC sing su ultimatum ama pisingkre
अल्टीमेटम अदुर लेंगांगना पॉजिटिव रेस्पॉन्स अमा पिरक्त्रबदि जुलाई 10 दगी खोंजंग चंगशिलगनि हाइकिबा अदुबु लाक्लिबा जुलाई 19 फावगी मनुंग चप चाब थबक पैखलक्त्रबदि जेएसिन खुंजासिंग लोइनना लैरिबा 133/33 केबी सब स्टेशन असि शट डाउन तौरगनि हाइना मखा ताखि